ngasi numida wairam phongkhiba tungan manipuri sifungsingdigi maroibi ipausing myamna thamjagi ahanbada kanglaipak ki maira news tagi lakhusaraga singjamai singa makhada leba ward development committee office ta IED plan tawbada senaba darhulup amagi miyeni IED sem sabada sijinaba masak mathum amadi demand letter ga kona na fare Haugiba September Nipana Singjamai Makha Maisnam Lekai Deliba Ward Development Committee Office ta IED plan tawada sina bala hulup amagi miyu ani IED sem sabada sijinaba masak matumadi demand letter kaya marum kona na fogat pangamle haina Imphal West District Police KSP KSH Sibakanta na fungdokre Parba miyu ani edudi Khongman Zone 3 digi Khetrimayum Bogendro sa nifuga matu apopa lekidraba KSH Kunja Kishore Masum Thangmaiban Yumnam Lekai digi Ahibam Nabin say nifuga nipan apok e Nabukumar Kawi Makhoi digi IED sem sabada sizinaba digitals electronic circuit taruk mobile phone ogom demand letter samaga taragama panamadi larhub dugi Arun Athup kaya yawba pen drive ama fogat pangam ki haidi Hiramasigi mata ngasi Imphal West District Police ki ASP ki conference hall da pangthokpa pau gi mifamada ASP ki SHC bakantan hai tha sigi nipana singjamai singa makhada leiba basketball ground maya da IED plan tawduna pokhayan khibda sinaba myema Common Zone 3 gi area da leide habigi aknaba pau ma phangki pau de hek phangmaga ma ki miyeng makhada Imphal West District ki command gi osina lusingwa team ama maphamaduru sangsinduna operation sataki maduda Bogendro hariba miyesi ma ki mayumda detain tawraba matung bohang pang sathabada aina thingkhraba lahulup amagi kadarni haiba khamamki loinana singa makha basketball mayada IED pokhayan kiba thawdoduda asobu thawdang lokhiba miyoini haibisu khamamki Singjamai singa makha da pokhayan kiba IED eduga manaba mongi electronic digital circuit Taruk Dimalator Samaga Taragama Panamadi pen drive ama mangondagi fagat pangamki loinana maana haidorokpigi matungina thangmaiban yumnam lekai da leiba ahaibam nabin haidiba miyashidagi electronic digital circuit ani khusana ki haiba khamangamki madugi makha tarakpada team aduna nabin su fagat pangamki haidi police na ahan bi hoina Sadakiba interrogation da Bogendra Jit Hariba Miyasi Aina Thinkraba Manipur gi larhulup amagi self style measure saw ko ba magi makhada kumza English singani ga taruktagi thabak taw horaki mak manipulenga ki official sing corporator councillor pradhan madi tuan ba miyasi sel gi demand taw bur saw na siena ba miyani haiba khangmangamle loinana miyasi extortion ga mari lainana hauji singjamai police station case lairiba misa amasu oiribani Paraba mi animak makata ba ain goeba thabak lakhona ba singjamai police ta sinnaduna nimit tarukni gi rima lauthakre hainus ASP Sibakanta na makata na su permission na fungdoki makasa tarak poina to pawmana sei taraga mga khakta ngai ribi nupi masama kidnap tawduna Bihar da puna bo hotnaramba nan local ama Guwahati da fare lamdam asida yamna tangna thokpa Mi lalonu human trafficking ki case amada mantri pukhida leiba sei taraga ma khakta ngai ribi nupi masama kidnap tawduna Bihar da puna bo hotnaramba nan local ama women police station Imphal East ki timna Guwahati railway station dagi fare pharaba mi edugi maming Hansen Kumar sei kunga mapan apokpa Amira Rai kawi Darharwa Sirai Bihar dagi hauji mantri pukhida leiba baragi yum amada leibani Mak Manipur gi yumthong satuna pressure cooker sem satpa miyoini haidi pausisna phangma paugi matung inadi haukiba September 8 gi ayukta victim oiribi nupi masa si mayumdagi school satnaba school uniform selaga thokibadagi school chuti matam hela phawba halaktabadagi school authority amadi school gi mamana bisingda hanglubada mak school du lakte heraki Masigi matungna thiba yaba thibada September 10 gi ahingda yumgi miyoisingna Porampata leiba women police station na complaint ama thangaki complaint na du yumpham oiraga women police station FIR ama lakhotpaga loinana nupi masa gi khungul liba horaki FIR lakhotkiba matam kharagi manungda mobile phone location track tawda makhoi gi location ado Guwahati railway station thulakpadagi women police station gi OCG Gitanjali na lusingduna case asigi ayo oiriba woman sub inspector and
Mem tu yaw na puna miyoi marigi tim ama Guwahati gi dama khongsanki masigi matung tarakpada ngarang September taraga mathugi numijungba matung pung amakra helakpa duwaida Equis Hansan Kumar Fabu loinana victim oirabi nupi masadu Guwahati railway station gi rescue to bangam khibani hari pharabanan local asigi mathakta ain goeba thabok lokhanaba procedure gi matungina transit demand lawbuga loinana hayeng September taraga homdori Imphal puraklagani hanasu pauksi sina makhatana phongdorakli Atopa pao matanamo electoral roll the Aadhaar link tawigi orientation program ama pangthokre electoral roll the Aadhaar number link tawigi program ngasi maruoina LGBT community amadi peoples with differently ables PWD sing ahen mami thamlaga pangthokpani haina district election officer case dainana phongthokre Wapamase electoral roll mingchan ma yarabana sing mingchan na bamadi mawang na mingchan kraba LGBT amadi people with differently able persons singi electoral roll Aadhaar link tawgi matana pangthokpa nom goeba orientation program district election officer case dainana phungdokhibani Imphal East district ki district election officer na sinduna Imphal East district ki DC complex ta leiba panchayat bhawan Hold ngasi pangthokiba thoramadura district asigi DC su oiriba district election officer case daina Imphal East district administration gi makok thongba official singamadi LGBT amadi peoples with differently able person kya na sargaki thoramaduga mari lainana case daina na hai program asi kumja english ngani kungo humdoi gi electoral roll special summary revision gi soru amoina pangthokani handak pangthokiba Manipur legislative assembly mikaladuda PWD voter lisinganiga samapan sargaki makogi masing sapsana khangdok pangam khiba dun maram moiraga makoina mikhal saruk gyaba matamna kudong saba kya pi bangam khi handaki mikhal aduda makoida assure minimum facilities pi duna bot hadabada kom namadi nuwaina thadan bangam khi maram aduna singna bamata leitana electoral roll the mingchanana bonasi program asi makhatana sadakhigani haina sumang phongdokhi Atopa pao manamu saukhatpa Manipur ama ohennawa honabada matam ngunaba makhalgi education system ama thambasangi Nandakumar lamdam asigi lairik takpi tambiba amadi examination gi system singasi malem gi oina honglokli ba ohong kya ga loinana satpa mathautai saukhatpa Manipur ama purakna bo honabada matam ngunaba makhalgi education system ama thambasangi haina education is ki director and Nandakumar na phondokre wapamasi paper setting gi technique amadi evaluation gi matang na Council of Higher Secondary Education Manipur Kosem na sindu numit humni sa tagadaba workshop amang si Johnston Higher Secondary School da hawdokpagi thoronga mari lainana wangang laduna phungdokhibani workshop hawdokpagi thorom adu da Kosem gi chairman Dr. C. Sharat Johnston Higher Secondary School gi principal Case Tulasandra Kosem gi secretary C. Biren amadi Kosem gi controller A. Sarat Kumar Singhmana marueba Mithungoina Saruyaki. State asida leba tungan ba higher secondary school singi oza singna sarugya pangthokiba workshop hawdokpagi thoramadu mari lainana education is ki director Nandakumar makhatana haikibadi Kosem ga education department ga punna khusamna duna ngasigi workshop asisinbani workshop asida Manipur gi college amadi higher secondary school singdigi lakpa Maming lairaba oza singna resource person oiduna workshop aduda saruk yakhiba oza singna paper setting technique amadi evaluation gi matangda takpi tambigani loinana workshop asi makhatana national level gi thaktagi resource person kya kauduna sang naina pangthokigani hainasu mangna phongdokhi atopa pawamadana Assam gi mafam amada sina phangkiba Kennedy gi imungda LMG na lupa lising taragumdaga sawanga teng mangkhre kaksingda se chemistry oiduna thabak sugani haina sakhraga Assam gi mafam amada sina lairamlaba Yendrembam Kennedy gi loinabi Yendrembam ongbi Rosni Devi amadi mak imung manungda ngasi light minded group LMG Manipur gi humfugani palak suba tengbang thoram oina imung manunggi awabada sarugyadu ngasi ayuk lupa lising taragumdaga sawanga tengbang khre haina LMG gi publicity secretary Rakesh Nauremda press thopas tirul aman haidi ngasi gi tengbang khongsat aduda sarugya khiba group asigi secretary Ojit Sorkhabamna thaudu osi yamna laibak thiba madi yamna thoningdaba thaudu amane haina phongdoki Ojit na thaudu osi gi matang na thamoisona paudam laduna haikibada Thaubal district ki Khangabok kendra gi manungsana lamding Sirapur de leiba Yendrembam
Kennedy Sainifu Apopo Lekidrabu Wai, Manisang Singa Hokiba September Mariga Ayu Anganmada, Kaksing the Seki Tabak Shu Satkani Haiduna, Apok Pimamana Wangzing Lamding Bazar forward Hindoki, Aduga, Numidadugi Numidang Pung Taruglom Tavat, Masanupaga, phone Wari Shanaki, Madugi Matungi phone off like Hibadigi Yum the Halakide. Nongalaga Kennedy ki nupi amati masanupaga maki thabak sufam kaksing na satuna yeng lubada lakti haraki loinana khangna sanaba mari matara hangduna mapuroibigi mari makhong khangnaba thiringai sairakta thobal police ki kangbu amana hokiba September 3 Kennedy Assam ki mafum amada sakangdaba mina halaga hondoklam le haina paw pi balaki khudakta mayambana gari lupa lising kungani thoi waiduna asibak chang lobo saki Kennedy ki imung hate shuruga sabani Yum Sabang Amdaduna, Mamang Sangoida, Dambur Kanjinduna Levini. Imungasi Awaba Katik, where was Mating Winaba Hydra Maki, Lana Tarongi, Mawinana, LMZ Lupalising Taragum Doegesonga, Mating Sipangzaduna, Imungi Awab Sel Gavani, Asiguma Yamna Tamay Shop, no item Tadosi, Mapam Amatada, Tokana but Maril, Nebasina, Yangsin Biu, Loinana, Mishi Siga Asumba Langzin, Putopiaki. Ngasigi tengbang kongset adu group asigi advisory board member narengbam Robindro na lusinki kongset aduda lup asigi secretary ozit sorakhaibam Joy Thongam Dr. Inauba Nomaithem Bezendro Thongam Ibungo Sowa Yendrembam Surendra Ningombam Kunjakesur Mangsatabam Amadi Sunil Nongthongbam Singba LMZ gi members sing soryaki loinana laikhidraba Kennedy gi loinabina maki war ba matamna mateng pangbirap gi damakta LMZ Manipur rusu thagat pa phungdokhi adi makasa tarak poina to pa pawmana tumnau pokpi village ki ayab yauduna anabuko ki khul sem yaroi village authority ningsing mathoktraba matamdagi lairaklaba hangal phurup ki tumnau pokpi khulni Manipur Hill Area House Tax Act 1966 ki makharang si phaw tax piduna lairakiba ariba khulasi gi lamna koki singna matam kharagi oina saidange habidigi hainau pok hairiba tumnau pokpi gi manungda lairiba sida san koki khara Myanmar koki khul masama sadan ki adubo tumnau pokpi village authority gi ayaba mata yaudana hainau pokta saidangan ki ba koki gi sip tongmin thang kipgena Tumnau pokpigi area manungna amuksu anabukoki khulama linkhanaba ayaba piram le haina Tenopal gi village authority gi headman as Johnson Presta tholakpa sirul asina hai anabukoki khulama linkhanaba ayaba piram liba mafam asi tumnau pokpi village area manungdani adumakna hainau pokpi tongming thangna koki khul linkhatpigi authority lekti amasum tumnau pokpi village authority na Tongming Thang Kip Genbu Anira Kaudun Kul Anova Sim the number Wari Sakre Maduda Mahanasu Yakrabani Adubungasi Power Village Authority na Tamkibu Wapamdu Tabak to on talk than a lady Machine Maramoiduna Hokibo August Nippon Minister and Beren Suwakachi Masupishin Cre Vision Kibu Wakachiro Adugi RR number 686 Nihadi Sierra Sinhai Tumno Popi Kulasi President Manipur State Darbarna 22/1/19 27 amadi 25/8/1931 thokpa order gi matungina tumno pokpi khulgi lamsingi manungda village authority gi ayaba yauna laikhiba kukina tax pi gadabani haibasi taduna lai kuki khul sengmat gi ayaba de laiti Manipur lenga ki maikedi su anobo village semdana gi wapam laina toming tham kip gena tauri basi leba sigi meytani aduna Manipur lenga na wapam si haksina lauduna miyeng sangbam thoi toming tham kip gen gi superseded and higher handed necessary lebak miyamna khangbiu su haidi atopa pawmanamo Yaripoki industrial estate ayet apan piba yaning di haiduna miyamna khongjang sangsingkre Thabol district Yaripok khoirom mathak laikai da leiba industrial estate IED plywood factory amadi sawmill salai bising asida ayet apan piba yaning di adubo plywood factory amadi sawmill asigi ahoba makol thondanaba numidangi matamda thabak suba leptuna miyamna tumba hipada akaiba pitana bagidama Yaripok khoirom mathak laikai multipurpose community hall miyam gi mifam bangthokna khongjang sangsingkre Yaripok khoirom gi club sing YDC KYWO YUDO NNP lai committee amasung khoirom maira paibina puna sinduna ngarang nungthil pangthokiba miyam gi mifam amadi khongjang aduda khoiromdagi industrial estate hongdo khanba yaroi chakhat lamjena apan pibigano khoiromgi industrial estate ayet apan pibi yaroi we support khoirom
EI haina thaba plate card singju sizinakhibaga loinana kholaw kya marum su laukhi hari amaromdana CM Biren amadi SP Jogesendra bu thagatpaga loinana drakta senaba sing serak piyu hairakli CM Minister N Biren amasum Thobal SP Jogesendra gi timbu thagatpa phongdorakpaga loinana makhataba thabak singju paikat piyu haina Singa Ideal Club Yaripok ki President MD Halimna kuyek piduna press thadorakpa sirol amada lenga ki puning singsilakli sirol aduna makhatana hai thasigi mapan gi numidang pung mapan makhairam tabada Yaripok Singa dagi draka konana fare haba Manipur gi e pauksingda yaurakliba MD Jalaluddin Elias Zala se yangkhai kitru apokpa Alhas Salauduna si Yaripok Singa da tangdu laitana leba misaknati mak Andro Assembly constituency da laiduna constituency du da general election lep ki be ex candidate ni Singa Kulda electoral roll the ming yaudriba misangni magna election da mai thiraba matungda drug case amaga mari leinana matam sangna jail leiruraba matungda amuk Yaripok Singa da leirakpani so haidi atopa pawma dana mo October thakhai gi manungdagi ban blockade khongjang sing changsilagani edition Meitai bu sidul list salhangadabani haiba demand tawraduna ASTDCM na leptana satharakpa Democratic oiba wakat mifamgi manungsa na ngasi khurai ahongai da leiba Eastern Educational Club ki complex ta pangthokre khurai maike digi tuan maira pai bi club amadi ASTDCM gi thaumi kya na saruk gyaduna pangthokriba wakat mifam adu mari lainana ASTDCM gi youth wing gi convener namairapam edition hai Manipur gi tampak ta khundari ba mitai singbu schedule tribe list yon gadabani haina lepa laitana sangsilapa khongjang asigi makasa tarak poina October thakai phawbagi oina di democratic oiba khongjang sangsingani haribo matam asigi manungda Manipur lengangna matam kuina digi tanduna lakliba demand asigi sab response piraktaba tarabde ban blockade yauna tuan ba khongjang kya sathanaba sem sare hari Pauninkol Pauksi digi topa pawkhra namo Thabak suriba contractor singna thabak loide haibigi geotech photo yaudrabadi bill amata piraroi wai Khemchand lambi semlibi sing thabak loide haibigi geotech photo yaudrabadi bill amata piraroi haina RDNPR minister Yumnam Khemchand na phongdokre loinana mawong Maril sumdana sem Saramba Culvert ani khudakta thugaihankre PMGSY gi makhada siroidagina Kasau Fung Pawgi kilometer samagahum sangba lambi yengsinbagi khongsata phongdokhebani nominini sangna yengsinkiba khongsata ukhulgi MLA Ram Muiba RDG additional chief secretary MS Khan additional chief engineer amadi Kamjong district ki DC sargakhi minister Khemchand makhatana siroidagi Kasau Fung Pawgi lambi si PMGSY gi khwaidagi sangba lambi wari lambi si gi matangna ukhulgi MLA Ram Muiba na assembly da pukhalakpadagi satningba phawgi punna yengsinminaba lakpani lambi gi phibam asi mafam khrada awangba singoibanina oksilamba khara yawrabasu yamna ningthina semlamba mafam su mayam puna uminare rural area gi lambi sing samganabi state ki plan laitrabasu PMGSY gi makhada rural area gi lambi thong samgat pangamliba si ubada nungaiba phawi so haidi thabak suramba matamda asangba lambi oibana contractor masa yaudana mohori kharana senaraga thabak ningthi nungaina suramdaba thengnai Culvert sing nungjaw khara thadaraga suramba thengnabadagi khudakta thugayanduna nauna sanaba pautak piramkhisu haidi manaba pauksi digi to pawmna video nambolga manaraga soisaduna honorarium lakthoklamle hauji Tabul Gram Panchayat ki ward number 2 gi ward member oiriba Thoksom Jiban gi phangpham thokpa honorarium video nambol gi staff amadi pradhan gi Makubo TS Biraga Manaraga Pashasing Lakthoklamani Thaudosi gi matang ASP Vigilance and Anti-Corruption the August kungamangar ayiba piduna wakalabasu lokatpam thokpa thabak amata lokat pidre hairiba thaudosi da senari bising matik saba logi thabak sing lokatuna serak pebiyo haina ngasi press crafta pangthokpa pawgi mifam amada TS Jiban ward member Thobal Gram Panchayat na Akanba wafam sing thamnakli Lenga asina hiramasi gi matang athuba da miyeng sangbiduna hiramasi da yengsinbina ba pauksi gi khutang da swaikre losilakpuna kangla pawdagi tendak pawng tanga memra thamjage mai lambi da gari sing service lep gi khongjang changsinga dawri all mai lambi transport association gi president Thanaujam Premchandra na haikre ngasi dagi thawhung gi mamang re MI gi makhada wabagai cheliba bus sing si wahengbam laikai lairembi laikai da parking torambadagi wahengbam laikai mathak crematoriums manakta bus ki parking asi pukhalaki masina maram oiraga kharom thangba mayai lambi da cheliba magic auto
हाइरिबु गाड़ी मखलसिंग असि नोमगी सिथरकले हाइना प्रेस कपता पांथोपा पाउगी मिफम महाना फोंदोखिबने माना मखा तारदुना तसेंगना हाइरबदा पार्किंग असि हाना कैसामपाट पार्क तौदुना चलमने अदुबु मतमदुदा मया इम्फाल केंद्रदगी करखिबा ट्रांसपोर्ट मिनिस्टर ओइरंबा केएस रतन कुमार ing लिसिंग नि तराग तरुक्ता एमआई ट्रांसपोर्ट बसिंग असि वहेंगबम लेकाइदा पुखलखिबने हाइरिबा लंबी असि चेलिबा बसिंग असि कुनगा तरुकनी अमदी ऑक्टो मैजिक न चिंगबा पुनसिलगा सतरुक्तगिना सतरुक यांखै फाव सेली अदुबु बस की पार्किंग असि वहेंग लेकाइ मथक्ता ओइरकपदगी अदुकि मति इमुंग पुबो वानारे मरम अदुना बस पार्किंग असि मसागी हानगी वहेंगबम लेकाइ लैरेंबी ममांगदा पुथाबिरगा ऑक्टो मैजिक पुन्ना हिंगमिननबा सिनबियुसु हाइरि हौजिक ओइनदि म्याम पाउस मतांग से लुसिनजरगे अमसु म्याम पुन्ना अनौब अपडेट ngamiनसी एंड थैंक यू